ngasi semjariba video si hana namkiba film dagi matek matek kaaga sound dubbing tawduna semjaba video amakhakni masida artist sing amata khangdana sound dubbing tawduna seme habagi damak artist sing na warau Chingi area da lotuna lairiba koi sugi kangbu tamgi area da unauthorized oba khulai sing police tagi lawkiba karigumba khulai sing lairaga di masi lathokpada su ai sana yazai hatare thamoi sengna combing operation si tawiyu hadana apel amka su tawjari Tunumba, nang lak ibu nung may do kari nung may no. Sir, ay nan nung may laki ba di lejade? Imana ba na samin na rusi hay na samin na rubani? Sir, masigi matang si dadi mayaw dabani. Mamana ba man hawbadagi thaba machakani na sakiban. Nung may napali hay ba siya hospital dagi poltora aga khangmani siya. Oy, wado simu da hayo ne. Uy, di ba singang lere ne? Ay ginawang pa siya yam samjabani. Nupi angang su leirabani. Mana hairiba siya asyang bangakdani. Som na kana. Ay magi mayamani. So isigi matang da som di kari khangbi bage. Ay ti toyna di khangjade so kanda khangmani. Sir, ay na hairiba singdo asembo wangakdani. Numitu ay sak thinba chalubani. Matamduda koki singa nungmay kapsilakhe. Maduda aygi phegansida paniyabani. Sir, moining ang nalibasing manung do wa ma yay mong tori na. Sir, ay na haiji asemani. Ay di sak thinba chasarubani. Numituda ay nungmay di paijakide. Namana ba na pari do kari nung may no? Sir, moy na pari ba nungmay dudi ay di masak khangjade. Adubu license gan ne de hai. Matam do kap na di do mi kya no khangra. Sir, madumagdi ay khangjadre. Aduki matik yami. Akhoi da ama ni tak sinaraga di. Tunumba, nang ya phabadi oini da. Masigi wase panbu paningde da sir. Aikoi Imphal da pangpal da pharga Chuchampur da na kai su phaba ngamde. Tamoni sumpang khanbe wani. Asom da khara dum phari da. Sir, maming tagini khangida. Punna laiminarabanina rule haibase chap manana chapminaba phai. Akhoi khun ngakchabasingdagi nongmai pangphada pharaga kuki singna pairiba aphaba khulai singjina amatta phadrabanina akhoi loin tumna siroidraba. Sar khoju khandadana amtang yengbiyu. Iramdamse sar hoina ngakragadi aikhoina lamjawda amuk thoktrasu yadra. Haujikti akhoi masen khanaduna leire. Aikoi masen masana sokpa tabani. Akoi tori si ma ni khangja male. Khara di khangma phai koi ma. Ngai ko nakoi la khangda ba male. Akhoi su matak thongba singi order ne. Lan sina kuirabani na kauram ba su yare. Iramdam sina chatna riba rule che ami sahana ching na ngakpa. Siena mafam ba sida ngakpa hai ba se. Somna kaubira male. Leite harabani na chatpa tare dana. Chachilo. Ima ko shubida khelen gumni khanbi ganu ko amu yogjaraki. Ito, nupi miyam na donation chapadu phajai na video som namubani. Era, arampai ki mini happy bani ne. Nangi gari da arampai ki flag tape do khangpi bani ne. Kai ni tauna haibiri dubo. Flag to salai tere kini. Aramba ki flag sunatuna. Khonti wangpi bani ne. Manipur police oi bani na. Akoi gi lamkwa tati ko nakoi gi Manipur police se kari su mawa lok ta bani. Aseng ba happy ro ne nang arampai ki informant oi bra. As mo yang nabi. Hana ki dum taw se taw ja ai to leire ni. Hey, arampai ki flag yawsi kari gira. Kai no. Aramba ki nati nang sai na haigre dudi. Hey, kari ki taw bra. Mase lamne pubi se.